Laimakong singmangna kuki singa Meetei-gi yum taruk mai thakiba thaudok Union Home Secretary da uripok apun malupna thaudo asibu impartial inquiry chathaduna thijin hanana bahwagatkhri tha asigi taramathugi nungthil pung amaga minute kullom tarakpada Imphal West District ki Sekmai Police Station gi jurisdiction manung saliwa laimakong singmangda leiba yumbu singdi me ohum English singani ga kungo humdoi gi haurakhiba lan gi thaudok singna maram oiraduna lanjena duna relief camp na sangjefam lokhiba gi mi leinadraba Meetei gi yum taru koki lamen tuen be singna petrol haijinduna mai thabada yum taruk mak tumna sakhidrabasu yum ahumna tangoi tahankiba thaudoki mayokta uripok apun malupna Union Home Ministry gi Secretary da wakat sirol ama piduna thaudo asigi matangna security ki maikeidigi ahobasing laikhibra amasum mafam aduda sangtok sangsin tawbada athingba pikhibra haiba yauna mari lenaba maramsing khangdoknabagi damak impartial inquiry sa thanbiu haiduna hukatri wakat sirol asi lup asigi president soram tikendra zet amasum general secretary samom drubana puna khuyek piduna ngarang ayuk numit yunglamdaida Union Home Secretary da thakibani hari sirol asi nai thaudo asi highly secret oiriba military cantonment area gi manung nungthil pubop ta thokibani koki militant sina Meetei furuki yum taruk mai thakibani Army personnel amasum central forcing laina amasum akoigi surveillance ki makhada lairiba zone amada asiguma tamtiraba thaudu ama thokiba sina security ki makeida haksina ahoba lairi habadi takle security na thaudu ose thokandana ba lakhot kadaba thabak sing fail oire amasum matam sana thingna ba khona hodi hai bisisu mayek singna takle heri thaudo ose nungtil pawop ta thokhra basu misa miyam gi lan tum mangandana ba lokat pham tok thabak sing lokhot khidi haina security personnel sing waral ski tirol asina makata na hai me ohum English ngani ga kungo humdoi digi irang tholak padigi mafam asigi Meetei singda mayokna ba aki akhang amasum ningthi jana ngaki senwina ba leitabana maram oiraduna sathok sin tawba amasum masagi mayumda hanjilakpa ngamdribasi maram asina mafam asigi miyoising relief camp na sangjipum lorokli bani hari yum mai thabagi thaudo asi tholak padigi khunja singna mai muthana ba honarubada security force na athingba pirak padigi khunja singi marakta as open yauki state police power central security force na tuan points in the mapam asitamna sangan kiti have wakum su phongdo puga loinana fire service ki miyoi singsi yum sing asina ut olaba matung yamna thengthana lakhi an spali maram asina thaudo asi mapam asida deploy to central security force ngi maikida matam sana thabula khot hawdaba amasum thaksa da baga loinana makoi gi maikida fail oibidegi thonmani miyam ngak senabigi damak deploy toriba authority singi maikeidigi fail oirakpana mai thadok pikhraba yum singi victim yumbuk singna mayuknariba ama ata sing central government land singnabagi phibamda lehalak lehari maram asina thaudo asigi matangna security gi maikeidigi ahoba lekhiba yauna mari lenaba maram sing sapsana khangdoknaba impartial inquiry sa thanabagi dama Home Secretary na order thopiyu panthadana yumai thadokhraba yumbu victim singda matik jaba compensation amasum tengbang pipiyu mari lenaba authority da thaudo asida sienaba miyoising masa khangdoktuna phabaga loinana royal sa thanbiyu amasum logi matungina akan serak sing pibiyu haibaga loinana athuba matamda lanjenari khunja singna masagi mayumda hanjilaktuna mauksa gum leijaba phangnaba ingtapa lehananaba thabak sing paikhat piyu amasum asiguma thaudok sing asi matung amu hana thokan bigano hainasu wakat ki hari amaromda oripok apun malupna ngarang thaudo sigi matangda Imphal West ki superintendent of police su senani panwa ai bitsiro lama pisinduna sapsaba logi provision singi makara thaudo sida senaba singi mathakta case FIR ma register tabiyu thaudo sida senaba lanai miyo amasum kanglup singi mathakta matik saba investigation athuba matamda sathabiyu amasum senaba sing phaduna logi makara serak pibiyu haijakri thaudo si security gi section thorangda ahoba laikhibra haibadu yauna matau kramna thokhibano haibigi matangda su investigation sathaduna mara leibisingi mathakta mathau taba thabak lokhatpiyu makhata ba siguma thaudok sing thuandana ba matik saba protection amasum security pibiyu haina su phongdok reri Senapati gi oklong khulda leiba IM gi camp ama Assam Rifles na koisile haiba wahawdagi asawbi irang horakri ngara numidang pung mapan gamin anirom tarakpari gi social media gi tuan platform sing Senapati district ki oklong khul gi manung sena leiba NSCN-IM gi naga army gi headquarter
Khudong Brigade ki KM ki akoibada Assam Rifles ki masing yamlaba personnel singna koisile haiba wafam upload tawnarakduna viral oirakpadigi Senapati district headquarter da thawong sigi mayukta khoisawnaraba miyam horaktuna NS2 paringda satok sasin tawba AR gi Gari sing akai aitoi thuan madanatana Gari khara su mai thakri hari viral oirakhiba paw sigi haunaruba tawdana masing yamlaba miyamna Senapati kaikhil gi traffic point punsinduna irang horakhibani khunjasna mafam asida leiba electric poles in khingduna miyam kokthokhi koisawnaraba miyamna mafam asida leiba Assam Rifles camp operational base COB tamna thomjinduna oklong area da makoina koisiliba thongsi handokadabani haina demand dakhi khongjang sangsilakhiba koisawnaraba miyamna COB sigi gate ki mapanda khamba alto car ama mai thadokhi ama su manak nakna leiba waiting shed ama su mai thadokhi Senapati town da masing yamlaba miyam tholaktuna irang horakpadi ki oklong da leiba naga army ki headquarter koisilamba Assam Rifles personnel sing withdraw torakri heri makoina mafam asidagi makoigi kem tamna halakpagi lambi da miyam amuhana thattuna Assam Rifles ki maruti jeep ani su lambi da thallaga mai thadokri heri thawdo osigi pauta abadagi Senapati district police na central force ngi kusamnaduna irang horakhiba miyam tankhai duna laksinna ba honabada tear gas cell sing kapki asaubi irang asi tholaklaba su masiga mari lainana mi phami pun tawbagi pawding asi numidang pung haibadi ngara numidang pung 13 helapa phawbada official oina phangmangam kiti Susampur gi mafam anidagi yamlaba khusu khulai sing recover tawri Police control room na ngarang numidang tholakpa sirolamada ngarang security force na Susampur PS ki manung sarma ke thenjangkhul dagi magazine ga kona ba AK rifles ama pistol ama single barrel ani country made pistol ani air gun ama RPG ammunition ama hand grenade ama IED manga PEK explosive ama pompi ahum Motorola handset mari handset singasi charger set ani bulletproof jacket mari amasum empty case nifugo mari recover tawri hari amaramna police station asimaki jurisdiction manungda leiba Gothol Palace ki forest area digi magazine ga konaba inches rifle ama local made single barrel ama local made hand grenade manga empty cartridge kunga manga live round mapan binocular ama 9mm ge magazine ani buffing wireless set ahum amasum chest post amasum helmet yawna military gear sing recover tawri hari Kuki na nagaga wari sanaba Mizoram gi mating lawdori irang lusinana ba maite amasum nagaga puna wari sanaba su KZ sina pamni Manipur gi tangkhul naga sing yauna naga sing wari sanaba Kuki singna Mizoram gi search authority sing gi mating lawgadori amaromnana Manipur thuklibi irang asi lusinana ba center da Kuki zo council na taksin baga loinana maite naga amasum Kuki puna wari sanaba gi apamba hana thamkhibadu amuhana taksinkhri Manipur hauji Kuki amasum naga sing gi marakta thuklibi irang asi lusinana ba wari sanaba gi Kuki zo search lusing basing gi mihut kangbu ama aizol satuna maphamadu gi search lusing basing unaduna Manipur amasum Nagaland gi search lusing basing unaduna Manipur thuklibi naga Kuki gi muknaba phibam asi lusinana ba wari sanaba haunhanbada mating pangbinaba haizrugadori Kokizau Council gi chairman Helian Thanglena Indian Express ta hai haujik lariba muknaba phibam asigi matangda United Naga Council gi lusing basing wari sanna bu khona ki adu moina mai pakpangam kidi maramasna Kokizau search lusing basing aizol gi search authority sing unaduna wari sanaraga Manipur amasum Nagaland gi search lusing basing gi khuthangda furup ani gi marak wari sanana ba taksilugani Mizoram gi search authority singna Manipur amasum Nagaland gi search authority singa wari sanaba thabak soidana lakholakani habi gi thajab lei haina thanglena makha takhi Mizoram na sakkiba khongset adu Kuki civil society organization singna Delhi de satuna center ga wari sanaduna Kuki jauk singi dama asuma well fongana ba amasum irang siga mari leinana political solution purakna bigi khongthang hena yangsin hanana bigi wapam sing taksilinga gi seraktani Kuki Zau Council of Kuki NP Manipur gi lusing basing Delhi da laiduna Center gi Home Minister gi North East ki interlocutor Ajit Lal amasu Director of Intelligence Bureau Mahesh Dixit ka unaduna Manipur gi irang asi lusin bada mateng pangbina bai sakhi Mir kangbu oduna Union Home Minister Amit Shah unaduna Kuki singna namna khundaba mafam singda oiriba security gi phibamda sokchilakliba masum awaba mayuknariba kiya gi matangda khanki New Delhi da pawmi sing unabada KJC ki wangang loi ginza bolzon hai haujik naga sing amasung Kuki sing gi marakta lairiba muknaba phibam asida atai thawdok singa manana sentana pukning sang wali
Mipum Kudimagna Naga hostes taruki wapam ngangnari miyamna kuki zo miyamna hauzik mayonari ba awaba sikari sukhangbi di haina palladuna magna hai NSCN-IM amasum atay kulay paibisna kuki taraga mga hatkri amasum kun taraga mari may thakri naga hostes sing hatki badu aikhoi su kandem tawe dumanama asumba well disap manana phangpham thuye amadi aikhoi su victim oiribani haina buwan jong phongdoki Mauna makata na hai kangpok pita leiriba kuki khul sing hauzik sana thangnaba hidak langthak thauna singba Senapati phawraga pusilakpa thingwadagi awatpa mayonari hingbagi hak asi phangdanaba phanghandana leidi khun kharadadi miyam sanaba leiba phaw phangdri seng bekhai kilogram yankai amada lupa lising hunga chonga petrol liter da lupa sanigi yankai piri haina palladuna miyam na tangai phadana mathau tab kolam sing phangdanaba masung hakshil gi khudong saba phangdanaba lengna thabak sing lokhat piu haiba Wapam koki jo council gi listing basing na thamki housing miyam na mayu nariba phibam asina koki jo miyam gi tokhai ba lenga ki dimana si he na mapangal ka hale amadi center na su group singa housing sathariba political dialogue asi he na khomang sangsinan baga thabak lokhat piu haina kejet sina taksili haina bol zong na makhata khiari Atopa media amadana sumna report tawri Senapati da nahan angarang numidang Achouba Erang ama thokhre Gari Meetei-kuki army gi gari ama anda thonkhre ngarang numidang Central Force na Senapati da leibanaga army gi designated camp ama question duna thamkhibadagi miyam horaktuna Senapati town da sound Erang thokhre thawdoksi gi matang na press na phangwa pawda ngarang numidang Senapati district gi manungsanba Oklong khulda leibanaga army gi camp ama Central Force na question duna thamki Kemasi question duna thamkre habigi pausi tanarakbigi masing yamlaba miyam ama numidangi pung 8 ga makhairam tabada Senapati town na thulak naraktuna army gi thawng adu yening ba phongtokhi masing yamlaba miyam aduna ahanbada Senapati DC office ki heknakal leiba taraga taru Assam Rifles ki outpost thomjin ki loina outpost asigi gate amadi fencing na singba akai ki thonki miyam adu bulaksin na ba hona bada security ki mekedi ki tear gas cell sing ka phorki Makata na koi sound naraba miyam aduna Senapati town da mai amasung mai leiba waiting shed town da leiba waiting shed ama mai thaki loinana XUV car amasung mai thaki amasung army gi gari ani su ama ada thon ki hari kona khungjang loi singa Assam Rifles ki gangbu wari sanaraba matung Erang adu nem thaki hari garang gi thawdo odur aso open thoki bagi pawdi lekhidi panba yabadi ngarang numidang waram Senapati district ki manungsanba mapui lungdi da Assam Rifles ki kanboy ama khunja sina thingduna army ki gari singa du salan khibadagi thawdo odu lekhiari en berena makhana satuna hatok pikraba naga taruki imung manungi miyoi singa unakhe Minungsi haitraba sagili se satpa kuki singna misam naga taruk phaduna makak kaktuna hatok pikraba miyoi singi makhan village ki manungsana leiriba lairon bai phaida hanagi se minister nongthomam berena satuna imung manungi awab saruk yakri Kangpupi district ki manungsana leiriba lairon bai phaida satuna laikhidraba naga taruk ki imung manungi miyoi singa unakhi baduda hanagi se minister nongthomam berena naga taruk hatpada senaba miyoi sing soidana serak phangani haibi Achouba thajaba piram kibaga loinana Manipur gi hausu oirakliba akiba panglabo thawdo wathok singi matang na khana nainaraduna Manipur gi apunbagi saktam ngakpada puna saruk yamina si haibana singbu wafam sing phongdoki hari hongsera dura lairon baifai gi khunjasna nongthomam beren angamba khudol kya tamlakhibaga loinana makoina hausuk thengnariba awaba madi khudong sadaba mayuknariba sing pawdam lakhibaga loinana haujuk pangtokpa yaba thabak thoram singi matangna suma khugeba aningba apama sing phongdoki hari Amaromdana kuki ama kallaga khunda sinakri Naga youth volunteers ngi makutagi Senapati district women association kuki nupa ama kallaga ma ki khunda kusinakri hari kuki nupa do tafa kuki khundagi ngamsai songloi se ni yakai ga mari apokpa khublet sunglai kawi hari ma ki naga marup amaga Senapati bazar ngarang nga leiba satpada naga youth volunteers na phaki bin hari thawdo odu thokle habigi paw phangmaga Senapati district women association gi kangbuna kuki naga adu kanki amadi nupa adu tekte kaidana maki khun tafaw ko gi khun da kusina khibna hari Senapati district women association na lauriba thawdang adu gi damak tafaw ko gi khun gi women chairperson na thagat pa amadi tawbimal khangbu ulak di hanasu pawman makhatari amaromnana Kanto sabal gi thawdok su yaning da phungdok narakli haukiba thangsa numiki nungthinda Imphal West district ki kanto saban da leiba Meetei-kuki ki yum taruko ki sina mai thadok lamba thawongbo Indigenous Peoples Organization Manipur ipomna akan mamona kandem tarakre aduwa tentak na sumna memna thamjage
ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ